Kurumzari, Manung Hutna yengbiro punumapu aha moktada Kishore Chandra Wangkem Chana taram okchari. Manung Hutna, a 360-degree analysis of news and eventa aikoi ngasi khana gadawriba si handakta oja kogi Laimayum Amarendra Sharmana National Award for Empowerment of PWD have the person with disability have award se phangakpagi matangda kogi mana phangaiba award se kari degino karamba field kari torubadagi haibadu koi make sengna khangmina nabagi tanjaru lobo ina kogi rakta hujik lengsen dun laibiba si awardee masamagni oja Laimayum Amarendra Sharma National Awardee for Empowerment of Person with Disabilities ni oja Amarendra butaram okchari aduga agi hek right lengsen biriba sina General Secretary Handicap Development Foundation Manipur gi Dr. Sapam Jaswanta Singh ni oja jaswanta busu taram okchari. Thank you. Oja koi Amarendra gi aham laksegi koina oja na handak phangbirei award hai tare ko national award asi karum makal gi award no kanana pibi bano aduga kari thabak ki damakta masi sakhang birapano haibadum tahana oja na thambi. Phani hai haijege. Masi Ministry of Social Justice and Empowerment Government of India na koi chahi khudingi oina person with disabilities singi empower tokna bagi damakta award makal mayam ama piri masigi stage sida ihang na handak masigi manung sanna phangjari si oi basic individual working in disabilities issues professional haidana pibirakani. Okay. Ado masta ihang na tawjari ba ihaki thabukti yamna kanna ihangna masigi maramda kanna yam kanna henjanna tawrubudu makti natabra haina I khanjai ado aina tawjuriba khara sidi aina film si puthokcharaga disability ki issue da film khara puthokcharaga film sigi na koigi India gi mafam ayambada film si koigi utpa show tawwa screening tawwa okay aduguma mayam dudi the pibirak award. Okay, so Hosana Sembiri Hosana Putopi of the film see disabilities, person with disabilities sing the base of film winner. Was it Pop the Kayamoti Putopi game state down? Masi I Sorang Hagna film say Hakasahi Tara Mustaisi the film Taraga Matwini Twidi Putokre. Okay, short films got away. Short film actani, Masi I am enough 5 minutes, Aduga 1 minute. Aduna ayambani. Okay, in the range of 10 years, Sahi Taras, film Taramuti, Putopi, which are all based on person with disabilities, nothing negative issues, Makway lady, Kudong Chava sing do that, based Oraga, Putoki film sing do the gay, Sakang Bibu and a high national awards, Pibirakani, Kusin the Birakani had no Zanatambiri. Mataka just one that the luxury, you see. Asumba Manipur, the gi. Koigi kahani person with disabilities ki damakta kariguma tauge haina koi kahani thawaida chongthoba misak amana sumaina national gi award phangakpa sumba sakhang birpa haise oja hoina koigi person with disabilities ga sagona na thabak tawbi banina masi kadai phoda masi accept tawbi kadai phoda masi receive tawbi kadai phoda masi na koigi person with disabilities living in Manipur sing sigi puning thogani ngai oina lobi uja masi tasegna akoi Kudima as a persons with disability amoina akoi gi thabaksi akoi kaktana tawgadabne haina inthok bibagi mahutta sumaina miyam ma yauksan biraktana kunai sir lai biriba kudimak yauksan bagi am tangai phadabadu lai ado akoi wasik ba akoi sida lengsen biriba akoi oza Amarendra gumna akoi oza Amarendra na model amo oiraga akoi kunai sir lai riba tai akhanga hai Sagnai be at the Hogala even Punamaksu, Hiram Zida, quite marginalized Torga, Kunai Zedaki Tongan, Tambi, but don't not Loina Vidiva Quinamas, where we're musing see, Kunai still Sida, Puselak to Namakosu Kunai, Sakut Kontanga, Mapung Pana Saruya Hanbangam Lagadi, Tong Manaba, Aduma Manaba Kunai, Makui Manipursida, Poraktana, Manipursiam, Ingba, Tanguleta, Badumba Kunaima, where can you have a quite Hazai? Haibadi Masidesida, Koyazana, Film Habasisu, Yam Pava, Koyama Pangan Leva, Dumba Tool Samani, Films, Media, Print, Amadi Electronics, Mediagi, Sinau Signa, Angamba, Taudang, Lovi Badagi, last 20-30 years, Sida, Honga Iba Mayam, say, Kudimanga, say, Manipuri Kunai, the Liberi, Kudimanga, Koyunar, Wapamni, Hanangalinga Matamda, Lairamba, Dugumba, Wakalon Duga. Ngasigi kumatoi suba stati gi asidai sida
ꯃꯤꯌꯥꯝꯒꯤ ꯋꯥꯈꯟꯗ ꯅꯥꯝ ꯑꯁꯣꯏꯕꯁꯤꯡꯁꯤꯗ ꯌꯦꯡꯉꯛꯏꯕ ꯃꯤꯠꯌꯦꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ as a person with disability ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯆꯥꯎꯊꯣꯛꯆꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯔꯦꯟꯗ꯭ꯔ ꯍꯣꯏꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯦꯟꯅ ꯃꯁꯤꯡ ꯍꯦꯟꯅ ꯊꯣꯛꯂꯛꯐꯝ ꯊꯣꯛꯏ ꯃꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩ ꯍꯦꯟꯗꯤꯀꯦꯞꯁꯤꯡꯒꯤ ꯊꯕꯛ ꯇꯧꯕ ꯑꯃ ꯑꯣꯏꯅ ꯍꯦꯟꯗꯤꯀꯦꯞꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯍꯦꯟꯗꯤꯀꯦꯞꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯖꯜꯂꯒꯁꯨ ꯑꯣꯖꯥꯗ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ Okay, Oza, Jasuan Tambisi, Sagi Kogi, person with disabilities, Katana Makogi issues, see exposed to Wimuta, Dumba, not the by Tarik, normal person, Amana Susugumba, Tabak to Birtana, Hariba, Kogi, person with disabilities, Gilay, Kudung Chava Chada, Singsi, Masi Putokuna Mayam, the Kangan be by Masi, Yamno Puni Toganing Ine, Adugisumata, National Award Summa recognition on Panga Pai Masi, Choktuxaning Ine, Aduga, Hena, Oza, Amrendrena, a quick example of Moeraga, Hena, Sugumba, participation से तौबीरकनी हाइबगी आशादु थमजै हाइबसिनी ओजाना फुंदो पिसे हम नंगाइजे ओजा मथंग ओजा मरेन द कोइना लाक्सनिंग सी ओजाना होजिकी जवराना तन तरामुस पुथोकी बसैदा पीरिबा मागी मेन मैसेज अदु मदद एक्सपोज तौरिबा मागी का हाइतारे बिहाइंड द मागी कनस लेबा थीम अदु मागी मैसेज अदु मागी एक्सपोज तौरिबा सि करी करी नो मसदि पीरिबा पोसे मसिगी मतंग सिदा आइगी फिल्म सिंगसिदा इहागना मेन ओइना पुथोकचरिबसि person with disabilities sing asisu magi top magi tawangamba magi activities mayam ama leiri aduna makoi activities sing ase masigi sing se aikoina mirai raga thamba yaroi aikoi gi irakta tindana aikoi ga punna koi mayam sigi society sigi part amani aduna masigi si society stai si da punna makoi gi su yamna chawa right mayam ama leiri adugi right to su phanganba aduga makoigi activities mayam asisu mayamna khangdana losallaga leiba mayam ama uthokchaba adugu gumbana ayam boina puthokse hana okay adu de makoina thengnariba koigi awa nungai adai de makoigi issues sing leiba sing si koina madu khanghallaga mayam ne aware oihalaga sagi lotuna thamba potu puthokna bagi amamda adungbagi message pu ba films nga tanoi tawe ujasa sesabanda koi jasabanda koi lakchening si ujana juji panbiri asigumba koigi person with disabilities sing si koigi minok meisa sing si ki banara hoi pura koigi mapan tholpa ngamdaba yauri haiba oza just koigi oza amarendra thambi si masi kadai pu chumbi oza masi kadai pu koi manipur gi state se sigumba si kadai pu leibi adum tak tambi oza masi yam chumba wafam ne tasengna mak hairaga di koigi manipur dadi yam haugalaiba yam initial stage amadani koi disability singsi makoisu a part of the society makoisu participate tawgadamni khogadamni kai live sidi sai manga taruk muktang ngai brian khalli mayamna khangna raise aduga atoppa akhoi manipur gi wang mada haitare koi india gi mafam da dagi europe ki atoppa mafam dadi centuries kya gi mang dagi akhoi 18th 16th century renaissance lakpadagi europe ta dugumba renaissance lakpa matam dagi hauna disability su makoi su mioi bani makoi su malem sigi saruk amani haina recognition tawba hawga loinan makoi education pi dana khotna tawdun lai adu bakoi gi moi si ayambana generally malem gi khone yengwa matamda nama soiba mioi singsi ngalinge matamdri khangna de medical science ki kai chawkhat tabduna maram moraga kamai causes of disabilities khangdabduna maram moraga makoi si isorna sap tawbadagi natra moigi mama nahan mukki mapokta tawruba phataba karma gi phalna makoi ji handaki mapok sida nama soiba haiba misaksi oirakpani ka haiba adu maran ba thajana biduna maram moraga nama soiba singsi yam tukachana kina hangoina loina baduna maram oiraga ngasagi mama pa sing sinasu kairoi lekai da puthokna makoi bu khunai gi mamang da puthokna moi bu saruk ya hananbagi room si adu macha ma poi harga di moi mama pa duna pap tawrubagi moi adu maina moi da discriminate tawbirakani makoi da adu magano tawrakani haibagi wakhlon da adu nama soiba poga su imung da namjalaga thambiba mi khangdana ba hona ba masi gumba mayam sina koi gi manipur dadi kuidri solising maga samapan humdrani thoi humdrawm doi da koi blind school linkhatana dagi deaf and mute 78 mile linkhatana disability singsu like tamhandana makoi su khunai chenda tinba yai kaina koi haurakpa matamda
matamdugi miyoi thengnagiba awabasing aduga hujik laiba changes haitare matam hujikti nama sorbasing mayam masa masa na su ai nama sorbani ai mitang mini ai khongtek mini ai su right lai khunai sida ai su lai tambagi khotpagi kaina thongna re ise matam du da di lairam de nam duna dugumba thabak tawbi ba miyoi sing duna sing thok tana makhoi mahai masing tamnana ba mama pa sing du bab da hanana ba honaram bani anu ngasai gi film ngasai gi khoi bazan puthok piri ba sagumba film sing sina adagi somba print amade electronics media ski yam chawba role laigi si sina mayam sina tawbi badegi ngasi ni mayam si bhab tare adubu akhoi gi laingak ti ngasi phawda masi iu ubangam daba makhoi gi nakong de iu yo bangam driba ngasai gi akhoi gi lamdam si gi akhoi gi print amade electronic media na hona bi dana miyam di ayamba almost akhoi kharadi 50-60% di akhoi makeup thokna rabra haina khalli urban area sing adagi even rural area sing su aduga akhoi gi government ding asi phawda akhoi gi ek ti chanare manipur da akhoi gi 1995 ta akhoi parliament da pass tawgiba equal opportunity protection of rights and a full participation act 1995 hairiba ek si akhoi pass tawgiba si akhoi manipur da su masi Oza swai da koi matang sta da koi brain da losi ge break matung da hoi oza no diam pasa point pocket piri ek mayam ma lay adagi rules mayam lay hadan suma du ground reality di u de hai ba phom du ni aduga person with disability sing si hojikti specially able person haina su khangna ram ne du na di lochin du na thambi ga nu hai ba gi message am ju zan tak pi gi matang sta da koi brain losi ge break matung da mu manu huna makha ta ni me na kisi break matung da Manung Hutna yengbiri ba puno mapu amuka na taram nok chari ngasi khoigi Manung Hutna ge episode asida khoigi ta lengsin duna leibiri ba si Laimayum Amrendra Sharma National Awardee for Empowerment of PWD have the person with disabilities 2015 ge awardee ni aduga ai head right lengsin biri ba sina Dr. Sapam Jaswant Singh General Secretary Handicap Development Foundation ni oza ai break matung da mu lakse dingi si oza na khoigi filmmaking hai tare ko si oza gi full time job la nadragana part time job na doga matau karamna khoigi sigumba film hai tare ko khoigi PWD da base to ba nama soiraba miyoi sing da base to ba film si ai number hoge ka hai bu si kada di laki ba khan nom jam tang han thambi masi yamna nungai ba keno amani masi ai si full time hai gadra part time hai gadra hoi masi ai masi part time ne na hai je batare full time makti hai je roi hoi ai na ahan bai hak na ai se film gi thab khara tawjarame film gi mi gi film number yaw ko pa taw gi film gi knowledge khara leiraga film nammi ngai marag ai gi na film gi kanna hona ri ngai maragta ai social welfare department da contract basis ai hak disability section da thawk se changi okay madugi thawk se changa ba matung da hak se training ama phangjai adu gi training se phangbadagi aina mayam siga khoigi adui matam du da khoigi jaja soban to hoidi yamna keno tawna lebirame thabak kan tawdana lebirame disability gi field da hoi adu gumba mo mayam si thengnaru budagi ai hakna masigi si film lum do ina puthogadi puthokpa yaba film ni manipur da di masigi film puthokpa mi sing se irei leite aina film gi thabak se torpa matam da masigi maram da film puthokpa mi sing se ai thengna jarukti ai 90 ga 96 97 adai de gi ha film de khong ta jarakne mas hairiba madugi peresi dai sida thengna rakta badu de gi ha na masi madi yam masi se puthokpa na di hena chungani hena khanba de gi ha film si puthokna bai hona jagibne okay aduga masi yana na hangna masigi film se puthokhi basi Durdarshan gi episode amo oina reality program haidana leiram baduda 3rd December haidana ma tawge 3rd December sidi karisu nate 3rd December sida 3rd December si International Day of Person with Disabilities haidana observe to ba numit se masida department ga lagi koi gi organization NGO sing kharaga pullaga
ꯔꯦꯂꯤ ꯑꯃ ꯆꯠꯈꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯃꯗꯨ 2005 ला 6 ला ꯑꯃ ꯑꯣꯏꯈꯤ 5 ꯑꯣꯏꯔ ꯃꯥꯅꯦ 5 ꯗ ꯑꯗꯨꯒꯤꯗꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯗ ꯑꯩꯅ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯔꯒ ꯃꯗꯨ ꯔꯦꯀꯣꯔꯗꯤꯡ ꯇꯧꯖꯩ ꯃꯗꯨꯒꯤꯗꯨꯅ ꯃꯁꯤꯒꯤꯁꯤ ꯑꯃꯨꯛꯇꯪ ꯎꯠꯊꯣꯛꯅꯤꯡꯕ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯌꯥꯝ ꯀꯟꯅ ꯈꯪꯍꯟꯅꯤꯡꯕꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯌꯥꯎꯔꯛꯄꯗꯒꯤ ꯔꯣꯌꯦꯜꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯇꯧꯔꯒ ꯏꯗꯤꯠ ꯇꯧꯔꯒ ꯗꯨꯔꯗꯔꯁꯟꯗ ꯇꯦꯂꯤꯀꯥꯁ ꯇꯧꯖꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯤꯔꯝꯃꯤꯕ ꯑꯣꯐꯤꯁꯔꯁꯤꯡꯅ ꯃꯁꯤ ꯌꯥꯝ ꯐꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯅꯪ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯇꯧ ꯍꯥꯏꯕꯗꯒꯤ ꯕꯤꯌꯣꯟ ꯗꯤ ꯕꯦꯔꯤꯌꯔꯁ ꯍꯥꯏꯗꯅ ꯑꯃꯒ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯑꯣꯏꯅ ꯃꯗꯨꯗꯤ 30 ꯃꯤꯅꯠ ꯁꯥꯡꯉꯤ ꯃꯗꯨꯒꯤꯗꯨ ꯌꯥꯝꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯈꯤꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯍꯥꯛ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯄꯥꯏꯖꯔꯛꯇꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯧꯖꯔꯛꯏ Okay, so Ozana handaki award phangbireisi out of that akoigi film tara adudagi particular amagi phangbirei ran tagana as a whole yengaga masi lobirpe award masi whole oina yengaga lawrakpa ne masi ada particular film oina I 2007 adagi 2010 11 13 si ai hairiba mari sida sahi mari sida film kaino tani film taret tani aina phangjadis adugi award se hana loina phangdana 2013 bau sida ya film taret chi gi award phangjagre aduga loina na 2013 da national trust na aingonda best individual professional award se amuka supi gi national trust of india se sigi sina aduga hairap manaba ada ministry na handak amuk pibirapani yam ngai ozana akoigi puthokriba film tara singdugi pulapna yengaga akoigi hairiba recognition si pibirakpani hai ozaja sabda koi laksaningi si ozaja su saipen sai panbigre sugumba akoigi person with disabilities ki leiriba akoigi issues mayam kudong chada mayam si media na akoigi madu properly coverage tobiraga mayam da hena khanghalagadi hena akoigi yaiphabam oirakani haibamdi puthopigre dubu oza hoina akoigi oza Amarendra hoina sugumba gi kano si leiriba issues sing si ngasi phawda akoigi screen da haitare kumasi puthoktri masi koina sugumda puthogadi kaigumma madi koi yahunma ngamgani kaigumma madi koi awareness piba ngamgani haibasida du jawana akoina khangjaningi si sumaina koigi film mom da haitare ko sigumbagi issue si show torpasina koigi lairib ngasai gi koina print media da hangde adagi electronic media ne kha lairib sidagi hen atopa impetus hen atopa force ma pb ne lawga radra gana masina kadai phoba maduna koigi force na pir kana mingon impact obu ngamgado ino ja film gumbasina film si taseng namak yam achauba force ama khangni mukhoina yawbirak targadi hauji akoi short film puthokpiri ojana ko aro huji atai atai koi commercial film akoi gi screen da mayam tawbiri se moi akoi industry mayam laira film gi makoi singsu hiram sida ai tasengna pungning jingsin janingi makoina akoi tragedy nataba akoi bu ai comedy natraga tragedy oina akoi disability singje puthokpi nataba as a human being makoi bu empower tawnaba socialize tawnaba mainstream da laknaba gi makoi su mi amani makoi su chap chana akoi mayam na phaunariba akoi regular people haidar akoi non handicap singse sina phaunariba sigumna makoi da su chap chana makoi su marai ba nungsiba majati gi damak khanba sagumba si lai ka haibasi akoi film gi akoi industry tai lairi mayam sina puthok pirak taragadi akoi se mainstream akoi society sida akoi participation gi chang hengalakani contribution tawgi chang hengalakani masina akoi gi laibak ki oiba gdp da achauba khudol amasu tambangam gani haibasi as a persons with disability ai am chet pathajaba leijai haitare okay aduna di hana koi leiba print media electronic media ade awareness campaign gumba leiba siki matak tas gumba film da medium amoina sigumba awareness hena paktok chak thoraga di hena koi sagi person with disabilities na koi gi mangjari ba manglan se khado isu mang phauna bada mating oigani haiba wafam dani ozana di sagi so far koi film tara puthor pe pres da ozana pinning a message si kadai pho masina impact social da koi gi koi lawe koi na di koi gi chamcham mi sing su lawe nama so mi se koi na nuksi gadam ni ko tam haidi haije adubu
hek yengsiluragadi hek munna khandaruragadi akoina madu hek amoromda na thaibasu hek thengnadaba natte haijaribaduna ozana sunaina lisang sida chahi 30 musida film se puthorok pibasida haibo ozagi film sing kadai poboda madu impact piba urage ado kadai poboda impact piren lobi bage what lien lobi pramase adragana aigidi enough oren lobi ba kamai lobi ja masi yam watli ai di yam watli hena lojagani ai na tawjari basidi initial stage khara khatat nei ba masi gi si tasengna masi watli haina lojari se maru oina aina puthokjari ba film ja ai ngasi phawbada ya film festival disability issue khaktagi oiba film festival da uthokpa adu natragana aikoigi department na awareness program go matorokpa organization amana awareness program go matorokpa da masigi si ai film se puraga kapcharuba adu go madu natna film si public ta mass oina yenghannabagi khudung chaba phangdaba se masi aigi khwaidagi laibak thibane hena luxury ha hujik ado masigi si gi matang stay sida maduna madumaina aina mass oina puthokpa ngamagadi mass oina mi khudimakta yenghanba ngamagadi masi hena improvement se yamne hena puthorакani haibagi improvement se lairakani haibagi thajaba se ai yam chawna lejai aduga masi gi kano sidai sidai hangna yamna penjadaba amana haibi masi gi si akoigi hojik ki matam amagi cinema hall sing sidai sida film si hoba matamda koigi film masa film si hodringai da film masa kapaga mayamda yenghanbagi koina angang oina yengjarapada koigi gandhina yam kanna tawagi khase he kapa thengna je adugum hujikti leitre hujikti cinema hall sing sida adugum duga du leiragadi aina haije ai ayamba electronic media sing sida so ya haije ai hangna adum aina hek kano tobose aigi film sing se amtadi kapthok pi amtadi yengan biyo mayam da maso ina umthing yengan biyo haibese ye si hujikti yum khudingi tv rom dana hena important oina yengna rabanina masi koigi main oina ina ngasi haijeningi si koi impact tv gumba koi electronic media sing se masi gi sing sina ne program amuina kapthok piragadi schedule lama naina telecast thok piragadi koi serial koigi film koi tauri dana tv da adum bagi mawonga hai tare yam bazaba suggestion ni wazal PBC yam nungai gani electronic media na su sugum bagi kano initiative ka lobby raga mass awareness piba ya na bagi kudong sabadu phangagadi haibani ado oza kogi amarendra na yam na kogi penda ba ma oza da thambira i phana aina hotnai haidana su sagi platform du laitragadi aigi thabak si kadai dano kogi my values is handar padong tawri haije ba mama oza amarenda na masi am chawna thambiri adun de koi swaida oza na su kogi person with handicap ka thabak tawmina ba du kaubani na maswaida kogi government na leiriba magi stand hai tare ko mana leiriba semi ba policy programs si implement tawbu oiro madu kogi chana nanabani haina lokalapa kind process tabu oiro kadai po bodi pendi ke ozana di maji pende have se thambi na as a person with disabilities ona kadai po masi pende ba lege ozana mase koi ozana pende ba se masi chummi government hai ba se kogi di mama pa sakpani guardian ni aduna magi subject ori ba kogi miyam gi pende ba sing si mokoina tabi ba yengbi ba usan bi bagi tangai phada ba su lai aduna ngasai gi koi ozana wana honajari ba se makoi da sagumba recognition pi ba de appreciate tawbi bagi khopi bagi adagi sagumba tawrnanda bagi tawningnana bagi ithil pi na ba thabak thorom mayam samna habada koi gi national gi koi gi handicap policy lai ado koi gi state ki da koi gi disability policy lai tri koi sembi na ba last 20-15 years se koi laudin lai ko je phau go thambi dri akoi gi state ki budget ta chapchaba budget hapwai akoi UN convention on rights of persons with disability koi india su signatory country amani akoi sahi ani khudingi universal priority report akoi UN da thari koi disability gi india gi apunba budget ki chada hum akoi reserve tawri khole haina aro akoi manipur gi su akoi gi apunba budget ki chada hum di akoi reserve tawham thoi haibidi disability sing se mainstream da lagna na bahona na bagi damak aro masi akoi ek ti chanare haraga su mamung phana even oji akoi gi
blind school deaf and mute si akhoi oza retire mayam taunagre masi gi ahang ba post sing mention bi de wa chhatra sing du kanana like tak piram gani tambiram gani grade 4 gumba te contract basis ta laiba makoina makoida akhoi special educator hai tai adugumba yaudana makoida takpi tambi tauraga kamaina afaba chhatra sing afaba yumbi kamai buthorakani even braille press akoi hogi basai khra da koi mantri na su mayam lauthok piri koi thaba haurani du kano masi hangdue khotue na ngasi bhawa lairing namaga puthoktri ahan ma braille press ni ado kari gi huju phawa thaba haudri hauna na bagi thorang mayam tauri hairi adagi even akoi gi social welfare department da su disability cell lairi cell si da lairiba akoi gi employee sing mokoi regularize tawbidri ari hybrid contract ni contract to su salary do regularly pibiraga di mokoi work tawbu su phazan full swing da moi tawjaba ngam gadoi ni sina badi mokoi phazan sina re akoi na ujabda su ado makoi hoji kathokpa loina na akoi bu mainstream da porogna na bagi makoi su kathokpa loina na field jira laabne na moi hona jari aro kitang makoi bu initiate tawbi encouragement appreciate tawbi boina makoi chang nai na contract ojaraga su makoi gi salary ru chang nai na pibi dan copy dan tawraga di regularization mak akoi government ki fund laitaba khotaba nuna maram morga tawraga su almaina khra appreciate tawbiba makoi na kano tawbiba adugumba recognition pibi dan copy tawraga di hena phagani aduga even akoi gi commissioner state disability commissioner su koi ha poina demand tawjare hek ek sek chana ba horok padegi koi happy gadam ni ado last year da hape adagi RR sui su di en tawbodagi koi case da lairi na uji in charge sama IS officer ma tawi samaina neglect haidi basidi adum tawbam thokpa khara adum tawraga moi khara adum tumin leijagi ni moi hendi mami chu da ba adagi makhong te bo moi na kai dok jarani ge haibagi akoi su khudai sigi saruk amani kan lobby da ba gi mawong hai gadra kari hai ni masi ubo phangi hai tai maina penja da ba khara akoi na di khalle akoi su manipur khunai sigi akoi su saruk amani akoi su khunai sigi ini aduna akoi su ireiba iramdam sigi da mak yaifana na bagi da mak koi na ngamba level da akoi thawai ka thokpa wa hayengi da mak akoi tawam thui tawgadabani tawgani haina akoi laijari bani adu masidai sida akoi government na su tasengna state si welfare state ama develop state ama ohenba pam targa di husi akoi india government na akoi gi sugami bharat abhiyan haina akoi gi accessibility india akoi gi nama sorba akoi gi mioi singsu mainstream da lagna na bagi scheme ga akoi hokdok piri samaina sidai akoi state government na su anauba akoi center da tawba potu akoi ne imitate tawba copy tawba nataba akoi state ki su akoigi state ki akoigi nungsijarba akoigi langang mapu akoi humfu lairibsina kamai tawdana akoi khunai sida khwaidi sothana lairiba sugumba nama soirba mioi singsi ichel da khunai gi chel da poraktana makoi su akoigi laibak ngaklon da hiram khudimakta kala sanskriti da laik laisu gi hiram khudimakta chapkhana na ba honaba da makoi bu saruk ya hangadagi masigi da makaram ba policy semgani masigi da makaram ba ain semaga makoi bu secure oina koi thabak ta honba ngamgani ka haibasi nongmata khanbi daba koi ek chanare koi secure pin na ba haina ado akoi khunai se dadi nongma gi koi gi nama sorba nupim cha sing crime tawbagi chang abuse victim oibagi chang nongma gi hengalai koi khudimba koi press khabar kagas ta nungti phongnari mi mayam sida hana ek si chanadringai da saguma pau taram di hai tare aro ek si chanaraga akoi ek sigi matungina akoi state coordinating committee CM dana akoi gi center da laiba akoi central coordinating committee da akoi report thagadabani disability gi smile sigi phim si laire si tawre habdo adu magi tha taruk kuding gi phamgadaba mi phammi bra phamdabra nainari bra nainadabra disability gi hiramda haibadu akoi uba phangdi hai subchal laga koi gi masi pen da basi oza hoi khata nate oza somanta hoi su who is koi gi person with disabilities ki tamakta koi gi pambom ting dana sacrifice tawraga thabak sujari ba masamak na su masugum bagi pen da basi am chauna lairi hai bagi mami do ni koi na ngasi uzari basi sarkar na di paikhatli hai na hekta stage di palaw law ba but on ground reality di madu
ꯎꯗꯦ ꯑꯩꯈꯣꯏꯗꯗꯤ ꯃꯗꯨꯒꯤ ꯆꯥꯛꯊꯨꯡꯗꯨ ꯌꯧꯔꯛꯇꯦ ꯍꯥꯏꯕꯗꯨ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯁꯝꯂꯞꯅ ꯊꯝꯕꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯦꯟꯇꯛꯅ ꯑꯣꯖꯥꯒꯤ ꯑꯦꯅꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯔ ꯀꯔꯦꯟ ꯄ꯭ꯔꯣꯖꯦꯛ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯔꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤ ꯈꯣꯡꯊꯥꯡꯁꯤ ꯑꯩ ꯂꯦꯞꯇꯅ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯚꯤꯖꯟ ꯊꯝꯕꯤꯔꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯣꯖꯥ ꯃꯁꯤꯒꯤꯁꯦ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅ ꯄꯥꯏꯈꯠꯆꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯣꯃꯣꯇꯣꯔ ꯗꯤꯁꯦꯕꯤꯂꯤꯇꯤ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯌꯥꯝꯅ ꯋꯥꯅ ꯃꯥꯁꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯔꯒ ꯐꯥꯔꯝ ꯇꯧꯗꯅ ꯇꯧꯕꯗꯒꯤ ꯃꯥꯁꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯌꯔꯤꯡ ꯏꯝꯄꯦꯌꯔꯃꯦꯟ ꯑꯣꯏꯕ ꯑꯣꯀꯦ ꯑꯗ ꯃꯇꯩ ꯃꯅꯥꯎꯁꯤꯡꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯐꯥꯔꯝ ꯇꯧꯗꯅ ꯍꯧꯖꯤꯛꯁꯤ ꯂꯩꯕ ꯑꯃꯈꯛꯀꯤ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯍꯥꯛ ꯑꯃ ꯌꯥꯝ ꯀꯟꯅ ꯄꯥꯏꯈꯠꯆꯔꯤ ꯑꯗ ꯃꯁꯤ ꯑꯩ ꯍꯟꯗꯛꯀꯤ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯖꯅꯋꯥꯔꯤ ꯁꯤꯗꯩꯁꯤꯗꯗꯤ ꯑꯩꯍꯥꯛ ꯃꯗꯨ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯇꯥꯔꯒꯦꯠ ꯇꯧꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯀꯤꯗꯃꯛ ꯌꯥꯏꯐꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯉꯝꯖꯕ ꯈꯔ ꯈꯛꯇꯪ ꯑꯩꯒꯤ ꯏꯊꯧꯗꯥꯡꯅꯤ ꯈꯟꯕꯤꯔꯒ ꯀꯠꯊꯣꯛꯄ ꯑꯃꯒ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯒꯤ ꯊꯕꯛ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯇ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯖꯦꯛꯇꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯗꯨ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯃꯁꯨꯡ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯎꯠꯆꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯤ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯍꯥꯏꯖꯔꯨꯕꯗꯒꯤ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤꯗ ꯌꯥꯎꯕꯤꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯣꯖꯥ ꯖꯁꯋꯟꯇꯅ ꯑꯦꯖ ꯑ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯣꯖꯥ ꯍꯣꯏꯅ ꯊꯦꯡꯅꯕꯤꯔꯤꯕ ꯄ꯭ꯂꯥꯏꯠ ꯑꯣꯖꯥ ꯍꯣꯏꯅ ꯊꯦꯡꯅꯕꯤꯕ ꯋꯥꯅ ꯃꯔꯤꯛ ꯆꯨꯝꯅ ꯁꯔꯀꯥꯔꯒꯤ ꯅꯥꯀꯣꯡ ꯌꯧꯕ ꯉꯝꯅꯅꯕꯒꯤ ꯄꯥꯎꯗꯝꯕꯤꯔꯝꯕꯒꯤꯗꯃꯛꯇꯁꯨ ꯑꯣꯖꯥ ꯖꯁꯋꯟꯇꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯃꯅꯨꯡ ꯍꯨꯠꯅ ꯂꯣꯏꯁꯤꯟꯖꯔꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ